Sahi khudingi March amadi April tha yoksilakpada Manipur da ising phangdabagi awaba mayoknaduna lakli hojikmaksu Imphal fauduna seliba maroiba turel ayamba kangsilakpadagi water supply kharadi ising pibada khudongsadaba mayoknaba yaure sahi khudingi thengnariba khudongsadaba si karamna kokhanba ngamgadage haibsida mari lenabasingna mining changbagi tangai phadabasu leiri iramasugi matangda SKTV gi sib reporter Catherine Premsandagi akhanaba pawdamama Turel Kangmadagi water supply sing ising piba lepa haibasi Manipur da kayara khanna thengaduna laklaba wafamni. Hojiksu Imphal manungda leiba water supply khara ising leitabadagi khudong chadaba mayoknari. Imphal fauduna cheliba Imphal Turel Iril Turel Nambul amadi Kongmu Turel singasi ising kangsalakpa asina lakadaba numit kharani asida isingi awaba chawna mayoknagadra haibagi chingnaba leiri. Amaromda lana ising yoliba singsu isingi mamal khanghen hengalakpana nongmada changnaba yadaba ising leinaba honabada miyamdi awaba mayoknarakli. Chahi khudingi mayok na basi gumba kudong chara basi tingana ba lengang na kay thorang pakali bagi hai basi chaw na hangmaya ba uhang oiri mamang rasu asigumba ising phangna bagi awawa mayok na rakpa matamda lengang na tungan ba maphamda ising phangna ba shell kya thadaduna pipeline tingduna miyam na ising phangna ba thorang tawki maruina kumalampak sports complex manungda amadi iro shemada ising phangna ba khonaki adubu hairiba mafam sing asida leiriba pipeline sing asisu kang khathang oiduna leiri. Turel da ising kangsalakpagi khwaidagi maruoiba maramdi Turel semlakpada maruoiba thodang lauriba chingi mafamsingda leiba iputsing kangsalakpana oiri himasigi matangda Directorate of Environment and Climate Change ki Director Dr. T. Kumar na hai lariba major train river sing silona sing dagi center pangtane adana hojik ising kangba yam thuna kam tharapagi isu thore je akoina hobudagi chahi ogiba sai tare ni panch la themur pe experience ki matungadi ching dagi ising jilak tabani numara catchment dagi ising thorok tabani thorok tiba ising si kari no haira kade koigi turen maru silda mawo masija pisin beriba food spring sidi hojik anamba koi sida rabana maram kan food si kanguna maram kan da koigi chingi turen maru sinda food dagi ising ji thorok targanda koigi turen maru da ising ji pisil lakre ising break tumna koigi inflow koi environment flow of the river haina koigi river turen da lejaba environment flow se leiba ngamre layakpa ngamdrabnina turengi machinjak oina piramba asagi isingsi yauktabagi isuni ko thwaisi ising kangba masigi factor se akhona makhal ani antaga ahum majorly akhona yembe ai kaina da akhona ahamda climate change ki impacts la paganda ten motam da kam nong kan susla high intensity of rainfall hai akhona Aten matamda akan menong surak kanda di ising nonggi ising selenum subsal obi sang jam handar le subsal bagi sang handar kan lenum da ising subsal bagi sang handar kanda adaga water runoffs le kanda di sagi iputa thoram ising le horo de aduna surface water gi runoff oina chakra kanda koi valley da anba transfer thopa ngaki chau kuda ko thohala kanda ising se dum lenum le hoda bagi sang se koi kuire koi hoda sahi taruk tere se koi thimran mai Mangkraba iputsing amukhana hingarhanaba Directorate asina thorang kya su paikhatli ukhul disukki manung chanba lunghar da paikhatpa ifut hingarhanabagi thorang mai pakpa horogli hojik ising wana matam asida apamadagi miyamdi ifut ki ising marang kaina leibadagi safana leiri asigumba ifut chokhatpagi thorang asi Manipur pummada paikhatpagi tangai fadaba leibra haibasi lengakna kananingai oiri Topama akhona maruina urisi akhona quality of forest sai tare koigi u asongba mara yamna hoba mara yamna leiba u asongba sikya chingda lerakta mara kana koigi leiba nongi singi horiba akoi u mara so fazil laga lenung le logdo chu adu u asong leitaba mara kana ising fazil logdo simasi akoi kuiraba koigi masi indicate tawrag leraba dugba lena makhlabne tare Atopa mada akwai na kan ngang na riba akwai pobi per cultivation da yamna kokthokkiba
slash burn tꯧꯈꯤꯕ ꯑꯗꯒꯤ ꯑꯃꯅ soil ꯃꯌꯥꯝꯁꯤꯡꯁꯦ ꯂꯣꯏꯅꯃꯛ destroy ꯇꯧꯈꯤꯕ ꯑꯗꯨ ꯃꯌꯥꯝꯗꯨꯅ ꯃꯔꯝ ꯀꯥꯟꯗ soil dead soilꯁꯤꯡꯅ ꯏꯁꯤꯡꯁꯤ ꯆꯨꯞꯁꯟꯕ ꯉꯝꯍꯧꯗꯕꯒꯤ ꯏꯁꯨ ꯃꯌꯥꯝ ꯆꯥꯎꯅ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯊꯦꯡꯅꯍꯜꯂꯦ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟ ꯂꯧꯈꯠꯆꯈꯤꯕ ꯑꯩꯈꯣꯏ ꯂꯨꯡꯍꯔꯗ spring rejuvenation program ꯄꯥꯏꯈꯠꯈꯤꯕꯁꯦ ꯁꯤꯒꯨꯝꯕꯅ success story ꯂꯩꯔꯕ ꯑꯗꯨꯒꯨꯝꯕ spring rejuvenation ꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯋꯥꯛꯁꯤꯡꯁꯦ ꯑꯇꯣꯞ ꯑꯇꯣꯞꯄ ꯚꯤꯂꯦꯖ ꯃꯌꯥꯝ ꯑꯃ ꯇꯉꯥꯏ ꯐꯗꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯥꯏꯈꯠꯍꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯏꯐꯨꯠꯁꯤꯡꯁꯦ ꯑꯃꯣꯏꯅ ꯃꯥꯡꯕꯒꯤ ꯆꯥꯡꯁꯦ ꯍꯦꯟꯖꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯉꯁꯤ ꯉꯔꯥꯡ ꯉꯥꯡꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯜ ꯏꯁꯤꯡ ꯀꯪꯉꯦ ꯍꯥꯏꯕꯁꯤ ꯍꯦꯟꯅ ꯃꯁꯤꯗꯒꯤ ꯑꯋꯥꯕ ꯃꯥꯏꯀꯩꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯆꯥꯎꯅ ꯂꯩ ꯗꯥꯏꯔꯦꯛꯇꯔ ꯏꯟꯚꯥꯏꯔꯟꯃꯦꯟ ꯑꯦꯟ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯁꯨ ꯍꯧꯖꯤꯛꯇꯤ ꯍꯟꯗꯛ ꯆꯍꯤꯗ ꯚꯤꯂꯦꯖ 10ꯗꯤ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯔꯒ ꯂꯨꯡꯍꯔꯒꯨꯝꯕ ꯚꯤꯂꯦꯖ 10ꯒꯨꯝꯕ ꯑꯩꯈꯣꯏ ꯍꯟꯗꯛꯇꯒꯤ ꯊꯕꯛ ꯍꯧꯅꯕ ꯄꯥꯟꯗꯝꯗ ꯑꯩꯈꯣꯏ ꯆꯪꯁꯤꯟꯕ ꯍꯧꯔꯤ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯇꯨꯔꯦꯜꯁꯤꯡꯒꯤ ꯍꯧꯔꯛꯐꯝꯗ ꯃꯔꯨꯑꯣꯏꯅ ꯆꯤꯡꯒꯤ ꯂꯝꯁꯤꯡꯗ ꯂꯩꯔꯤꯕ ꯏꯐꯨꯠꯁꯤꯡ ꯀꯪꯁꯤꯜꯂꯛꯄꯗꯒꯤ ꯃꯥꯡꯁꯤꯜꯂꯛꯄꯗꯒꯤ ꯇꯨꯔꯦꯜꯁꯤꯡ ꯑꯁꯤ ꯀꯪꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯔꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯔꯝꯁꯤ ꯈꯪꯅ ꯈꯪꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯑꯦꯛꯁꯟ ꯂꯧꯈꯠꯄꯗ ꯊꯕꯛ ꯄꯥꯏꯈꯠꯄꯗ ꯊꯤꯟꯊꯔꯤꯕꯅꯣ ꯌꯥꯝꯅ ꯇꯞꯅ ꯆꯠꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯍꯪꯕ ꯌꯥꯕ ꯋꯥꯍꯪꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯏꯐꯨꯠꯁꯤꯡ ꯇꯨꯔꯦꯜꯒꯤ ꯍꯧꯔꯛꯐꯝꯗ ꯂꯩꯔꯤꯕ ꯏꯐꯨꯠꯁꯤꯡ ꯑꯁꯤ ꯀꯟꯕꯅ ꯃꯁꯤꯕꯨ ꯌꯣꯛꯈꯠꯄꯅ ꯇꯨꯔꯦꯜꯁꯤꯡ ꯑꯁꯤ ꯃꯕꯨꯛ ꯆꯣꯟꯅ ꯑꯃꯗꯤ ꯏꯁꯤꯡ ꯀꯪꯍꯟꯗꯨꯅ ꯊꯝꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯂꯥꯛꯂꯕꯅꯤꯅ ꯃꯁꯤꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯈꯨꯗꯝ ꯑꯃꯁꯨ ꯃꯥꯏ ꯄꯥꯛꯄꯒꯤ ꯈꯨꯗꯝ ꯑꯃꯁꯨ ꯂꯩꯔꯕꯅꯤꯅ ꯍꯤꯔꯝ ꯑꯁꯤꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯂꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯕ ꯁ꯭ꯄ꯭ꯔꯤꯡ ꯁꯣꯔꯁꯁꯤꯡ ꯑꯁꯤꯕꯨ ꯏꯐꯨꯠꯁꯤꯡ ꯑꯁꯤꯕꯨ ꯀꯟꯅꯕ ꯌꯣꯛꯈꯠꯄ ꯑꯃꯗꯤ ꯃꯥꯡꯈ꯭ꯔꯕꯁꯤꯡꯕꯨꯅ ꯑꯃꯨꯛ ꯍꯦꯟꯒꯠꯍꯟꯅꯕ ꯍꯣꯠꯅꯕꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯇꯉꯥꯏꯐꯗꯕ ꯑꯃ ꯂꯩꯔꯤ SKTV ꯅ꯭ꯌꯨꯁꯀꯤꯗꯃꯛ ꯄꯥꯎꯗꯝꯖꯔꯤꯕ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯄ꯭ꯔꯦꯝꯆꯥꯟ ꯏꯝꯐꯥꯜ